Akespan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Pradhan Mantri Narendra Modi Hairi, Laibak Asibusakol Hanabagi Damag, Amatoiba, Bharat Haibawakalon Chen Batangai Fade. Numitini Satagadaba, Shanghai Cooperation Organization Gi, Kunmunga Subamipong Sidagi, Zainagi Tianjin the Hora Kre. Grehemantri Amit Shah ngasi Gujarat ki Ahmedabad tongan ba project kaya sangagani amasung RBI na hairi Pradhan Mantri Janadhan Yojana gi mateng galoinana athuba matam gi manungda Bharat malem gi sel thumgi phibam khwaidi gi phaba ahum suba laibak oiba ngamlagani. Pradhan Mantri Narendra Modi na hairi Laibak asibu chakhol hanabagi damag amat oiba Bharat haiba wakalon chenba yamnamak tangai fade. Akasbani gi thongda hojing ngahaki mamangda sandokki ba mahaki man ki bat thoramda Pradhan Mantri na hai amat oibagi wakalon sagatpada sana khotnaba haibasinasu achauba thodang lauri mang na hai sana khotnabana miyoibagi haithoi singthoiba kayadu uthoi maram maduna laibak asina sana khotnabagi competition singda aduki matik saruk yaba ngamliba makhai laibak asigi haithoi singthoiba kaya adusu malemda uthokpa ngamgani. Shri Modi na hai haukiba matam khara asida ising isau laibak ningkhaibana singba mahausagi oiba khudongthiba thodok kaya mayok na khre masina yum kai lawbuk amadi lambi thongna singba kaya amangata thokhan khre asigumba mahausagi oiba khudongthiba mayok na raba miyoi singda NDRF SDRF Lanmi amadi atai security force sing social workers sing doctor sing amadi lamdam dugi miyoi kayana mateng pangli मधुगी दमक प्रधानमंत्री ने थागत पशु फोंगडोखी. पिछले कुछ हफ्तों में हमने बाढ़ और भूस्खलन का बड़ा कहर देखा है. कहीं घर उजड़ गए, कहीं खेत डूब गए, परिवार के परिवार उजड़ गए. पानी के तेज बहाव में कहीं पुल बह गए, सड़कें बह गई, लोगों का जीवन संकट में फंस गया. इन घटनाओं ने हर हिंदुस्तानी को दुखी किया है. जिन परिवारों ने अपने प्रियजन खोए, उनका दर्द हम सबका दर्द है. जहां भी संकट आया, वहां के लोगों को बचाने के लिए हमारे एनडीआरएफ, एसडीआरएफ के जवान, अन्य सुरक्षा बल, हर कोई दिन रात जुटे रहे. स्थानीय लोग, सामाजिक कार्यकर्ता, डॉक्टर, प्रशासन, संकट की इस घड़ी में सभी ने हर संभव प्रयास किया. मैं ऐसे हर नागरिक को हृदय से धन्यवाद देता हूं. प्रधानमंत्री ने हाई इसिंग इसाव अमदी अकन बनोंगी मरक्ता जम्मू कश्मीर थोइदोक हेंदोक थोइदोक अनिखक थोखी. मांगना हाई जम्मू कश्मीर की पुलवामादा इहान हनबा डे नाइट क्रिकेट मैच सानब ngमखी. अतोप थोइदोक अमना श्रीनगर की दाल लेकता अहानबा खेलो इंडिया वाटर स्पोर्ट्स फेस्टिवल पांगथोखी. मदुदा भारत पुंबदगी सानरोय चनिपान हेनबना सरुक याखी. थौरमदुदा सरुक याखीबा सानरोय अनिगसु प्रधानमंत्री ने वारी सानखी. श्री मोदी ने हाई यूनियन पब्लिक सर्विस कमीशन यूपीएससी की परीक्षा थाबा मतिक चारबा महैरोय सिंगिदमक प्रतिभा सेतु कौबा डिजिटल प्लेटफॉर्म अमा सेमले. मसिदा कैंडिडेट सिंगी डाटा खुदिमक हापतुन थमगनी. यूपीएससी की तोंगान लेवल द पास तौरकपा अदुगा अरोइबा मेरिट लिस्ट यावबा ngamdaba कैंडिडेट सिंगी लिस्ट अदुदगी प्राइवेट कंपनी सिंगना मखोइना अपांबा कैंडिडेट सिंग खंदुना थबक फंगनबगी खुदोंगचाबा पीरी. थवोंग असिना यूपीएससी की परीक्षा थाबा कैंडिडेट सिंबु अथुबा मतमगी मनुंगदा थबक फंगनलगनी हाइनसु प्रधानमंत्री ने मखा ताखी. श्री मोदी ने मखा ताना हाई सोलर पावर ना हौजिकति लौमी सिंगी पुंसी महिंगदा चाउना अवनबा पोरकले. ngasiदी लेबाक असिगी राज्य कयादा सोलर राइस मिल लैरे. मसिना लौमी सिंगी सेंथोक हेनगत हनबदा नतना मखोइबु नुंगाइना हिंगनबसु ngamle. मथंग थागी तरा मंगादा पांगथोकदोरिबा इंजीनियर्स डे गा मरी लैनना श्री मोदी ना हाई इंजीनियर्स सिंग असि मेसिन सिंग सेम साबक खक्की नते मखोइदी मियामगी मंगलानबु मंगफाउना हनबा ngamba कर्म योगी ने. श्री मोदी ना हाई अखोइगी अमत ngairaba मंत्रा वोकल फॉर लोकल हाइबसी आत्मनिर्भर भारत की पांडम अमनी. विकसित भारत हाइबसीदा युमफम ओइरगा मियामना लेबाक असिदा साबा पोलमसिंग यारिबा मखै सिजिननबसु प्रधानमंत्री ने हाइरी. नेशनल स्पोर्ट्स डे गा मरी लैनना संडे ऑन साइकिल की रैली राज्य सभा की एमपी लैसेंबा सना जावबना ngasi अयुक इम्फाल की खुमल लंपाक इंडोर स्टेडियम दगी लमथाखरे. राज्य की डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स ने सिनबा रैली अदु थौबाल जिला की वांगजिंग कोदमपोकपी ग्राउंड फाव चतखी.
District Administration Bishnupur amasung Rims na khusamnaduna lemna layingbagi camp ama hujik Moirang College ta hangliba relief camp ta pangthokli masida tongan-tonganba department mari medicine pediatric dharma amasung gynae gi doctor singna IDP singbu layingli tabi pawasi Akashvani Imphal dagini Shanghai Cooperation Organization SCO gi kunmanga subamifam ngasidagi China gi Tianjin da hore awang bathaki mifam aduda Pradhan Mantri Narendra Modi su saruk yari numitini chupna chathagadaba mifam asida laibak kun henbagi lusingba singamadi International Organization taragi makok sing saruk yari Rashtrapati Xi Jinping na sababadi oiduna pangthokliba handaki mifam asina SCO gi mifam China da pangthokpa mangarak subani China gi chairmanship makhada lisingani kunmanga asi SCO gi sustainable amasung development ki chahi haina su laukthokhrabani Akashvani paumin hai upholding the Shanghai spirit SCO on the move haiba team da pangthokliba mifam asi yaunabagi damak Pradhan Mantri Narendra Modi ngarang Tianjin da thungkibani mifam asida haukiba chahi kunmanga da SCO na paikhatkhiba thabak thoram sing naunamuk yangsingani Ningsing bayay Bharat lisingani tara taretagi SCO gi member oirakpani Madugi mamangda Sri Modi na China gi Rashtrapati Xi Jinping ga unaduna wari sanakhi Sri Modi na hai Bharat amasung China laibak ani na tengbang pinaba haibasi laibak ani gi miyoi billion ani dasmik nipan gi swartha ga mari leinai mahang na hai masina miyoi ba jati gi yaifana balambi su yatlagani Pradhan Mantri na hai Laibak anina amana amabu thajanaba ikai khumnaba amadi bhap tanaba haibasida yumpham oiduna mari hena chesilhanba pami Kendra gi Griha Mantri Amit Shah na ngasi Gujarat ki Ahmedabad Municipal Council ki tongan ba project kaya sangagani Mahaki Lok Sabha Kendra oiriba Gandhinagar da nauna sengbatkhiba laikon ama amasung Urban Health Center gi anauba building amasu mahangna sangagani Sri Shahana Gandhinagar City da Public Project amasu hogdokani amasung miyamgi mitinda wangangani Reserve Bank of India RBI gi Governor Sanjoy Malhotra na hairi athuba matamgi manungda Bharat asi malemgi sel thumgi phibam khwaidigi phaba ahum suba laibak ama oiba ngamlagani amasung masi Pradhan Mantri Jan Dhan Yojana na laibak asigi sel thumgi phibam phagat hanbagi mapannani Sahi asigi April dagi June phawbagi quarter da Bharat ki GDP gi chang haukiba quarter manga asida khwaidigi yamba chang oina sada taret dasmik nipan yorokpa sida mahakna wafam si phongdokhibani Indore gi Rangwasa khulda pangthokpa sarkar gi bank singi campaign Santripti Sibir da wangang bada si Malhotra na hai Kendra Sarkar amasung RBI na atai bank singa khusam naduna sahi taramathoi gi mamangda Janadhan Yojana hogdokhi masina laibak pumbada chawkhatpa porakhi RBI gi governor na hai scheme asigi makhada haujik punna account koti yankhai manga hangdokle Med Department na hairi lakliba nimit nini humni asida Assam, Meghalaya, Chhattisgarh, Andhra Pradesh amasung Karnataka yauna laibak asigi mafam kayada kahena kanba mawngda nongsiugani laibaki konung Delhi da ngasi ayuk Jamuna Turel gi imai khudongthiba thaki mathakta chele nong leptana chubadagi Turel gi imai hengalakkhibani haukiba numit kharani asida Delhi da nong leptana surakli marak asida Turel gi imai makhata na hengalaklabadi maduda sokhallaba miyambu mateng pangnabagi namak Delhi gi Mayur Bihar da ichaugi relief camp ama hangdokre Punjab ta su chauna ising ichaugi awaba mayoknari Himachal Pradesh amasung Jammu Kashmir da akanba nongchubana maram oiduna raijya adugi jila mapalda chauna ichaugi awaba mayoknare aroibada maroiba pau amukhana Pradhan Mantri Narendra Modi na hairi laibak asibu chakhwal hanabagi damak amatoiba Bharat haiba wakhalon chen batangai fade numit nini chathagadaba Shanghai Cooperation Organization gi kunmanga suba mifam ngasidagi China gi Tianjin da hokre Griha Mantri Amit Shah ngasi Gujarat ki Ahmedabad ta tongan ba project kaya sangagani amasung RBI na hairi Pradhan Mantri Jan Dhan Yojana ki matenga loinena athuba matam gi manungda Bharat malem gi sel thumgi phibam khwaidigi phaba ahum suba lebak oiba ngamlagani pau loijare